ITLF की थौरांग मखाद कुकी सिंगना खोंजंग संगसिंख्री सेपरेट एडमिनिस्ट्रेशन की डिमांड फंगदना फ्री मूवमेंट अमदी रीसेटलमेंट यारोय संतिसु लैरोय KHRC इथनिक पॉलिटिक्स की ड्रामा अरोइब फेस लाखली सेपरेट एडमिनिस्ट्रेशन की एजेंडा मियोय खर खक्त की डिमांड ओइहौरे खुराइजम अथवा कुकी ह्यूमन राइट काउंसिल KHRC ना नो पीस नो रीसेटलमेंट नो पॉपुलर गवर्नमेंट नो फ्री मूवमेंट विदाउट सेपरेट एडमिनिस्ट्रेशन है वफम थमलकली KZRC ने थादोरकपा चिरोल अमद कुकी अमसुम मितै कम्युनिटी अनी की मरक थोकलिब लान असिदा अखोइगी मिसा मियाम क्यागी पुंसि लन तुम मांग ताख्री मियोय लिसिंग क्याना मयुम थादोक्तुना लंजेनरी अमदी पेरिफेरल लैबा अखोइगी मियाम अकी तुजुंग ngasi सुपोकली मरम असिना मसिगी असुंब वयल फंगदना कैदौनुंगदा शांति लाखलोय हारि KHRC अमसुम अखोइगी मियाम की ओइनदी सेपरेट एडमिनिस्ट्रेशन लैतना फ्री मूवमेंट लैरोय रीसेटलमेंट यारोय अमदी पॉपुलर गवर्नमेंट अमा सेम यारोय हेबसी लेंद्रबा फिरिमनि जस्टिस डिग्निटी अमदी सेपरेट एडमिनिस्ट्रेशन हाइब सेंगलब डिमांड असिदा करिगुंबा अमतदा कंप्रोमाइज तौरोय सेल्फ डिटर्मिनेशन हाइबसिदगी हेनबा अमा कुकी मियामद लेति हारि कुकी सिंगी सेपरेट एडमिनिस्ट्रेशन डिमांड की मतंगदा सेंटर डिले तौदुन लैबा हाइबसी इंडिया की माइनॉरिटी ट्राइबल मियाम की ह्यूमन राइट खोंगाउनबनि मणिपुर स्टेट फोर्स अमदी मितै कम्युनिटी की मकुत्ता अखोइगी नुंगसीरबा इसाइसु इसिल इनाव क्यागी पुंसी लोंख्रे मरम असिना असुंब वयल अमदी असुंब हकसिंग असि फंगद्रिबा फावबा मखातना लांथेंग सथकिगनि हारि इंडिया गवर्नमेंट मिसी मिना हेना थोप पामलबदी अखोइगी इपा इपुगी लमगिदमा अखोइगी हक्किदमा अमदी डिग्निटी गिदमा कुकी मियोय क्या थवाई कटनबा सेम साधन लै मरम असिना इंडिया गवर्नमेंट कुकी सिंगी ओइबा सेपरेट एडमिनिस्ट्रेशन अमा लेहंदुना मतम सुप्पगी ओइबा इंग तप पुरकनबा सबसाब खोंथा अमा लखुतकदबनी हाइनसु फोंदोरखली अमरोमदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोमी की कन्वेनर खुराइजम अथौबना एक्स थादोरकपो रोलदा सिन कुकी नार्को टेररिस्ट खुदिमकना मखोइगी एजेंडा अमा ओइरंबा सेपरेट एडमिनिस्ट्रेशन ngasiदी सुपनगी मियोय खरखक्तगी डिमांड ओइरि अतैदि तुमिन लेख्रे वाफम असि पनखिद्रे हारि ngasiदी गिंजा बोलजो मथंता असिगुंबा मिनंबा अमदी ओइदबा इथनिक प्रोपेगेंडा लाउदुना लेहौरि हाइरिबा मियोय सिमा कुमजा इंग्लिश कुनगहुमदोगी मे अहुम इरांग थोलकपा अहानबा नुमिनदुदा तुरबुंगी सेंटेनरी गेटनी हाइजबा मफम अदुदा टियर गैस तगी ngak thoknaba maida zel tairaga phina mamai tangkhai khumlag lepkhiba mipum khudimakna ukhibani ethnic politics ki drama ngasidi aroiba face lakli ginja matom tangai haure soirol kya londuna lehori basi ginja amasuma ka loina bakharana buffer zone gi matana mari leina da wapom kya phungdoklabasu ta sengna di makhoi gi claim adu मनिंग ममांग होबा क्लेम अमा ओइ हाइबसी मखोय मसागी मियोय सिंगना पुंसी कलहौनबा मेडिकल ट्रीटमेंट गिदम अतोप मफमसिंगदा लंची लहाइन सुक्राइजम अथौबन फोंदोक्ली अमदी ITLF नत्रगन कुकी जो काउंसिल ओइरबसु प्रोपेगेंडा सिगी मरुमदा लैरिबदि गिंजा बोलजोंग मथंतनी हाइब वफमसु थमलक्ली नकल मरुमदा बफर जोन ओइरिबा तोरबोंगदा मिति IDP सिंग रीसेटलमेंट तौबा यारोय हाइदुना ITLF की थौरांग मखादा ngasi कुकी सिंगना तोरबोंगदा वखत मिफम फमख्री ITLF की मैकेडी की वकत मिफम अदुदा कुकी जो मियाम सर्च लीडर सिंग नुपी अंगांग पुनमक सरुक यानबा खंगनबा लेख्रबनी ITLF ता सिंदुना चुचामपुरदगी तुरबुंगना सतखिबा वकत मिफम अदुदा कुकी की तोवान तोवान लुप अमदि लुसिंगबा सिंग यावना मसिंग यामलबा नुपी सिंग सरुक याखी लोइनना सरुक याखिबा सिंगना तोवान लेंगाक पामी बॉम्ब प्लान तौगनो बफर जोन की सक्तम कहनगनु हाइब वारोल इबो प्ले कार्ड सिंग सिजिनदुना खोलाउ सिंग थोकी प्रोटेस्ट अदुगा मरी लेना ITLF की वांगांग लोई गिंजा बोलजोंगना स्टेट असिदा मितै अमदि कुकी की मरक्ता बफर जोन की सक्तम कहनदना थमंगमद्रबदि वारोइसिन अमत पुरक ngamloi कुकी सिंग असि तंगदु लैतापा पांबा खांगबुनी मरमदुना अमुक हन्ना इरांग थोकनबा सिनगनु हाइना फोंदोकी मणिपुर मपुंग फाना महौसागे फिबमदा हंजिलकपदा मतम चंखिगनी मोहन भगवत मणिपुर हौजिक लो एंड ऑर्डर की फिबम तपना तपना फरकले अदुबु मपुंग फाना महौसागे पुंसिदा लाक्तुना इंग तप्पा हंजिलकपदि मतम चंखिगनी हाइना राष्ट्रीय स्वयंसेवक संघ RSS की चीफ डॉक्टर मोहन भगवत फोंदोख्री आउटलुक न फोंबा पाउड मतकी वाफम असि RSS की प्रेसिडेंट मोहन भगवत फोंदोक्लदुना माकना हाय खुथौनरिबा कम्युनिटी अनि की मरक्ता सेंटर न वरी सानदुना तोखाई तानरिबसी पुनसिनबा अकनबा थबक लखोली
ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯊꯅꯤꯀꯦꯜꯂꯤ ꯇꯣꯈꯥꯏ ꯇꯥꯅꯔꯤꯕ ꯑꯃꯗꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯤꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯪꯇꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯑꯗꯨꯃꯛ ꯆꯪꯈꯤꯒꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ RSSꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯈ꯭ꯔꯕꯅꯤ ꯗꯣꯛꯇꯔ ꯃꯣꯍꯟ ꯚꯒꯋꯠꯅ ꯑꯥꯎꯠꯂꯨꯛꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯅꯤ ꯍꯧꯖꯤꯛꯀꯤ ꯇꯞꯅ ꯇꯞꯅ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯑꯃ ꯂꯩꯔꯤꯕꯁꯤ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯇꯥꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯒꯅꯤ ꯎꯪꯈꯠꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ RSSꯒꯤ ꯁꯦꯟꯇꯅꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ BJPꯒꯤ ꯂꯤꯗꯔꯁꯤꯞꯇꯒꯤ ꯀꯔꯤꯒꯤ ꯁꯪꯒꯅ ꯊꯥꯞꯇꯣꯛꯅ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ RSSꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯍꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛ ꯁꯪꯒꯅ ꯁꯦꯐ꯭ꯔꯣꯟ ꯄꯥꯔꯇꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍꯒꯗꯤ ꯅꯛꯅ ꯂꯣꯏꯅꯩ ꯃꯔꯝꯗꯤ ꯂꯨꯆꯤꯡꯕ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯪꯒ ꯅꯛꯅꯅ ꯂꯩ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯆꯥꯔꯛ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ ꯃꯣꯍꯟ ꯚꯒꯋꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ MLA ꯏꯕꯣꯝꯆꯥ ꯀꯥꯡꯉꯨ ꯆꯤꯡꯖꯤꯡ ꯈꯨꯂꯦꯟ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕꯦꯛ ꯇꯨ ꯁ꯭ꯀꯨꯜꯒꯤ ꯊꯧꯔꯝꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KS ꯏꯕꯣꯝꯆꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯕꯗꯤ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ MG ꯅꯔꯦꯒꯥꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯒꯦꯔꯦꯟꯇꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯒꯦꯔꯦꯟꯇꯤ ꯑꯦꯛ MG ꯅꯔꯦꯒꯥꯗꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯖꯒꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯒꯦꯔꯦꯟꯇꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ MG ꯅꯔꯦꯒꯥꯕꯨ ꯕꯦꯛꯁꯤꯠ ꯚꯥꯔꯠ ꯒꯦꯔꯦꯟꯇꯤ ꯐꯣꯔ ꯔꯣꯖꯒꯥꯔ ꯑꯦꯟ ꯑꯖꯤꯕꯤꯀꯥ ꯃꯤꯁꯟ ꯒ꯭ꯔꯥꯃꯤꯟ ꯁꯝꯅ ꯍꯥꯏꯔꯕꯗ GBG ꯔꯥꯝꯖꯤꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ BT ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯋꯟꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔ ꯒꯩꯈꯥꯉꯝ ꯍꯥꯟꯅꯒꯤ MLA Y ꯁꯨꯔꯆꯟꯗ꯭ꯔ L ꯔꯥꯙꯥꯀꯤꯁꯣꯔ ꯑꯃꯗꯤ MPCCꯒꯤ ꯑꯣꯐꯤꯁ ꯕꯤꯌꯥꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯅ ꯋꯦꯁ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯑꯁꯥꯝꯗ CEMꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯜꯂꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯅꯟ ꯇ꯭ꯔꯥꯏꯕꯦꯜ ꯁꯦꯇꯂꯔꯁꯤꯡꯒꯤ ꯁꯣꯞ ꯌꯨꯝꯁꯤꯡ ꯄ꯭ꯔꯣꯇꯦꯁꯇꯔ ꯃꯩ ꯊꯥꯈꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯒ ꯂꯣꯏꯅꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯅꯈꯤ ꯍꯥꯏꯔꯤ ꯆꯞ ꯆꯥꯕ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ